ISTV pau meeting tabri basing taram nokchari ngasi ki maroi ba pau nagamapal da bom pokhai bada mioi nipan sile tara sokle lamdam asi chawkhat hanana bo hana bada sarkar amadi miyam gi chap chaba thodang lei haina manipur gi governor Ashwini Kumar na phongdokre amadi China na manipur gi chawkhat thorang gi thabak paikhat bada chawna mateng pangge haina thajaba pirakle HOUSIE pau sandongna pizari sakhang dabasing na ngasi numidang pung 8:39 taba matamda nagamapal pukri achauba mapal da leiba sinmi singi khola amada bom langsinduna pokhai hanbada miyoi nipan sire tara sokle asokpa singi manungda teruk ki phibam luri thogdok thokpham dagi phangba pawda mapalam gi sinmi sing adu slap haibagi khola aduda ngasi numidang chak ising chananaba thorang tawringai da bom adu langsilambani khudakta police na sokpa sing rims ta pukhatuna laikanakhi Manipur gi Governor Dr. Ashwini Kumar na Ukhrul District ki manung chanba Jasami da chatuna lamdam adom gi awat apa singing sinkre khongchet aduda Deputy Speaker Preso Simre yauna marilina ba official singna saru kya khe Jasami miyam gi awat apa yeng simbagi khongchet ka mari leinana Jasami Public Ground da pangthok khiba miyam gi mifamda Governor Ashwini Kumar na hai khibada Jasami da mapung phaba bank ama hanghana ba hotna ba galoinana tongan ba miyam gi chawkhat thorang gi thabak sing paikhat na ba honaragani Miyam nasu Manipur Sarkar na paikhalakpa matam gi thabak sing mapung phana mateng pangbiduna Jasami asi Manipur gi chawkhatpa mafam ama oyansi mafam asida khundariba Chakesang jati asi Manipur Sarkar na sak khanghananaba mahaki maikaidagi pangba yaba mateng pangani haikhi It is these leaders who are important for the development of this area. Request of the Chakesang tribe to the Manipur government about its recognition. Yes, there is an immediate requirement for a bank, and a regular bank needs to be had. When I return to Imphal, I promise that I will take up all these issues at a personal level. Deputy Speaker Preso Simre na haikibda miyam na pamleba SDO gi thabak athuba matamda hawhalagani Jasami da sariba JNV school asisu athuba matamda loisna bohonaragani matam gi sarkar na paikhat pa thabak sing Jasami gi miyam na mateng pangbiu haikhi Sanction of BDO, SDO and its staff. It's already on the way. It's in the cabinet now, and I am initiating Solar energy amadi atai hiram kaya gi chawkhat thorang gi thabak paikhat pada China na mateng pangge hairakle haina MLA Surchandra na phongdokre handakta numit mangani gi khongchatta China da chatlubada lebak asigi decision making amadi atai maruiba mioi singa wari sanabada wafam sing asi phongdorakpani hairi khongchada duda Manipur University gi Professor Amar Yumnam su sarukya khe ngasi baupara da leba MLA gi quarter da pangthokpa paumi singa unaba amada MLA Surchandra na wafam asi phongdok Kibani Mahangna makha taraduna Manipur gi MLA singda tongan ba lebak singda chatuna chawkhat thorangi thabak yengsinduna Manipur da kana ba purangna ba chading tauri masi thamoi sengna mai paklabadi lamdam asigi kana ba oigani China da leading da mafam adugi private amadi sarkar gi solar energy factory amadi institution kaya da changduna mifam pangthokhi loinana wari watai sanabada Manipur gi mai gi awat pa leidi basi solar amadi wind energy gi matengna mention bayai amaramda education sector da Manipur amadi China ga aphaba mari thamnaduna henna phagana basu khanakhi hairi masida maru oiba China gi mioi singna punna chatminnaba yai haiba wafam phongdori hairi Manipur da henna phaganaba policy paikhatna basu MLA Surchandra na Chief Minister da wafam phongdokre masida Chief Minister na yaningbagi apamba phongdori hairi koi India ga China ga relationship pagala rutna maru in PCIM ga si Burma edi Bangladesh China India Myanmar ga relationship pagala ga Yunnan province si southwest da koi Manipur kwai na pani Manipur flight paita di coming house 45 minutes tam sangani ari len nota koi mandale phorla di 1.5 day de oni ade koi kwai di cooperation da chokhat mina ba yawa koi tam jaba yawa si koi da mateng ge do si Yunnan province ka coming mari le basana koi north east ki particularly Manipur gi yam ne pudung sani do masi tum da koi kamel level da
take up Tony to Gavana, Anima Gavana ki permission Sanganina, permission to Torga, academicians in technologies in the Kara transport to Kara father studies Sangi, Masako, Mayam Sandra, Masi, my part of economy Nagadoni. Professor Amar Yumnamna Pungdokibada Sok Lisingani Pandagi, China the Chetpa Hauduna, Makoigi, Education Amadi Atay Lalul Itiki Tabak Sing Nainabada Sing Taningai Oi. Awang Nong Poglamdam the Ladyba, Marueba, Manipuri Singna, Chinaga, Apabamari, Tamduna Economy Amadi, Atay Chakot Taurangi Lamda, Midyang Changba, Matautai, Handag October Tada Pangtokadaba, Kunming Kolkata Session da, Manipur Chief Minister Amadi, MLA Surchandrasu, Special Invitee Oinanaba, Kanghalakle. Manipur da China's Center ama hangwa mathautare chahi kungi mamangda North East ka chap manana leiramba Yunnan Province HOUSIE chawkhatpagi kham thengle haiba wafam phongdoke akhoi ki economy ga samjanaraga makoi technology to lauraga khoi mi khudi maksi thawak phangba yaba income man tawba yaba technology khudi darkar leire and Manipur ki economy se transform tawba yaba Manipur sa khole amba yaba adu ki angle to tene khuna particularly interest laugari Mamang chahi December tara tarukta Delhi da achenba bus amada chahi kunhumdoirom surabi medical mahairoi amabu gang rape tawbagi thokdokta mara leiraba mioi mari sibagi chairak pinanaba court na rai takre Raya Singh asi Delhi ki first track court judge Yogesh Khanna lauthokibani sibagi chairak pi khrabasing adudi Binoy Sharma Akshay Thakur Pawan Gupta amasung Mukesh Singhni Thokdok asida maru aina chenaba amadi chahi asiki March thada mahaki prison cell da thauri yanduna sijakre amaromda chahi tara taret khakta ngai banupa macha amadi mamang thada juvenile court amana chahi ahum reform center da thamnana ba khangan khrabani Delhi gi thokdok asiki mayokta leibak sin bathungna akanba ihau changsan ki loinana mara leiba sing akanba chairak pinana ba dabi tawduna lakhibani Ningsing bayai, mamang chahigi December tara tarukta laikhidraba nupi asiga, mahaki mamanaba nupa amaga, film mama yengluraba matung bus dongduna lakpada nupa adubu, makokta yochay nakalaba matung da laikhidraba nupi adubu gang rape tawibagaloina na ot nairaga, gari dagi inthaduna hundoklambani. New Delhi da laikanaraba matung da phibam lusilakpadagi Singapore da puduna, chayol ani laikanaraba matung da laikhidabani. Thasigi mapanda sarkar ga suspension of operation taunaduna santigi wari sanabagi damak MOU sign tauna kiba KCP MC Nongdren Khombagi Army Chief Laistram Gunamani Elias Guru Chahi Kuntrani Thoi Apokpa Razen Kongba Laistram Lekai Sel Khaiba Lakpada Imphal East Commando Thawal Commando amasung Nifu Suba Assam Rifles ki apunba kangbu amana phare Mangondagi Kapa Yariba Maru Ahum Yauba 9mm pistol ama phangle Hiramasiga Mari Lenana Imphal East District Police ki Additional SP M Razen ki office ka da pangthokpa Paugi Mipam Amada Razen Haiki Ngarang Numidang Pung Taruk Makhairom Taba Matamda Akaknaba Pau Ama Pangbadagi Mahak Masamaki Mityang Makada Combined Team Asina Kongbagi Akoibada Operation Amachathaki Maduda Kongbadagi DFO Oiba Mioi Amadagi Lupa Lak Ahungi Selgi Demand Taubada Lak Amadayanare Haiduna DFO Adu Kokthokna Bohotnaringaida Pabani Mahakpu Wahang Pahung Taubada Lisingamaga Chamapan Marfudra Mapanda KYKL da ahan boina yauki anisubada lisingani tareta pripakta amuk yauki matungda KCP da yauki bani mahaka langgol dagi jiten kauba amagana lisingani tarada pripak kilak pakauba amana haibadagi wangkhaida mobile tower operator ama kaptana hatki Laistram Gunamani phagat pagaloinana police na makhatana thigatpagi thabak chathari haiki Porompat Police Station ki manung chanba Khurai Thongam Lekai Popular High School ki manakta leiba auto parking da bom pokhaibada auto driver ama sokle Thaudok asi ngasi ayuk tara makhairom taba matamda thokibani soklabamyoi adudi ningthokhongjam Robin Chahi Nifu Apokpa and Mohindro Kaibi Makhale Kaidagini Mahaki oi thangba khutta bom machet na panki Thaudok thokpham dagi phangba pauda auto parking adugi mayada leiba waiting set amada Kuntra Suba amadi Nifu Suba Assam Rifles Patrolling Party na leiringida khanghaudana bom adu pokhai rakhibani Thogdo aduda Assam Rifles ki mioi amata asok apan nangkhide mafam aduda
खांबा ऑटो रिक्शो अमगी ग्लास अमांगता थोखे बॉम मदुना वेटिंग सेट अमदी मनाक नकपदा लेबा दुकान सिंह असो अपन नंगहनखे मणिपुर पुलिस की बॉम एक्सपर्ट लाक्तुना फिबा मदु यंगसिनबगा लोइनाना बॉम अदु IED ओइगनी हाइबगी चिंगनबा लै हाइखे बॉम पोखाई फंगी मनाकता दुकान फंबी नुपी अमना ngasi बॉम पोखाइबा असिदा मिसिमिना अमदी का हेना सोखौदबा असि लाइबक फाबनी असिगुंबा थबक असि मतुंगददी मियाम तिनबा मफमदा तवहनिंगदे हाइखे Kita kamu ni jadi apa mana kopi ni? Tapi orang jadi pakaian kata, lebih sesuai tu kamu tahu. Kalau kayu itu buat, buat dia yang kalau dah, mama dia berada. Aja tu pakai mana? Kami juga sudah lu, apa kata pangkat? Kami juga sudah lu, apa kata pangkat? Kalau lagi ngasi Kurai Thongam Lekai Popular High School manakta bom pokhai handuna auto rickshaw driver ama asogapan nanghan khiba thokdokpo lamdam adongi club organization maira paibi auto driver sing yauna yaning da phongdoktuna Tyrell Thongkhong bazar da wakan mifam chathakre school campus da bom phumganu auto parking da bom pokhai hanganu miyam tinba mafam lanbung oihanganu aikhoi lal pamde haiba wahi kaya play card sing da iki अमरोमदा ngasi pung 10 makhairom taba matamda Kurai Popular High School gi waiting set manakta bom pokhai hankhiba adu Kuntra suba Assam Rifles ki mathakta PLA gi Special Warfare Group amana landa khibani haina claim tawrakhi Fantasy gi Department of Publicity Chief Bankim gi Cherol amana tha asigi mapan gi numit yung bamatung pung amaga minute ni fumangarom taba matamda PLA gi Chaniga Yankaini Thoi Suba MB Battalion na Chandil District ki area da leba IC Khulmanakta camp hangduna leba lanmi ki mathakta landaduna asi ana asok apan nanghankre camp hangduna leidiba mafam singda ningtam lanmi singna changlak pangam loi khanjaba adu PLA na irai lai na changduna makhoi ki mathakta landaduna asi ana thokhan batana tana aki akhang nanghankre thabak sing asi PLA na yekna ba lanmi sing ki mathakta chatharakpa lan gi paring amani ngasigi Kurai gi thokdok adu da micham ama sokhiba adu nungaitaba phongdorakli PLA na yeknabaga thengnaba lanpham khudingmak PLA bu thajabiba nungsibibidagi mateng pangbirakpana mai pakle PLA gi war office na changsiliba ningtam lal asi mai paknaba honabada thodang loriba miyam gi ningtam lanmi sing tengbang birakhiba lamdam sigi ichilinaw pumnamakpu thagat pagaloina na makhata na lanjang asibu tengbang biyo hairi Sewerage project na lambi tawkhaiduna awaba tahanba amadi capital project lakpadagi chahi 7-9 nong khajiktang tabaga ising thumjinduna lakpa thangmaibangi yumnam lekai amasung sinam lekai gi iram nala amadi lambi local MLA KH Joy Kisanna achang basen pham puthoktuna black top tawragani haina ngasi miyam da thajaba phongdokre thangmaiban gi TIC club ta pangthokpa mifam amada thangmaiban yumnam lekai development committee gi luchingbi amana tatana ising chawba amadi lambi sembi dabana thengnariba khudong chadaba kaya MLA da phongdokhe MLA Joy Kisanna sewerage project na lambi tawkhairamba adu semjinnaba government ta taksilubada plant ki senpham da yawramdabadagi mahak masana puthoktuna semjingadabani phongdokhe club ki president advocate NG Tej Kumar na lambi chatpa yadaba makhai tawkhairamba asina capital project tagi thangmaiban yumnam lekai taba lambi asi tatana accident thokpa nong khajiktang tabaga ichaw thokpana chingba tawbagi lamdam adongi miyam haukiba chahi nipan rom ana aye kaya yauna khanglakhe lambi asi ningthina semjinba amadi iram nala sing changadoriba asina praja sing na thengnariba khudong chadaba sing kokhalagani masigi damakta MLA da singbangam loredaba laman ton sille haikhe nungyu nu chada lok law todna ana ye kya yogi lerak lak nong chu matamda chakchang da imung da khongban da wari mayam se ikai ang goin hairabada amang sui mayam na imung da chakchang da lerak ko puchi kya lela bani chai kya asida adu handaki matang asida honorable lamjing MLA gi makha de khoina tawjari ba thabak thoram si mayam na sahajok pibiu hoji isana kha dedicate tawbiu ka thokpiu Matam helaba tongan ba hai mahi makhal sing paisinduna thamlamba Pratap Talkies ki manaki gali amada leiba godown ama health services ki director masana luchingduna police team galoina na yamlaba hai mahi sing phagat khre godown adu polo ground maningda dukan phamba Bihar dagi munasa kauba mioi amagini hairi numit kharani gi mamangda mahaki dukan da yonba fruity leiraga thakluba mioi ama ko ngauba amadi oning ba phaurakpadagi consumer club ta wakat laklaba matungda consumer club
क्लबना फूड सेफ्टी डिपार्टमेंट अमुक वाकलकपदगी मखाताना ngasi thabak asi paikhalakibani हेल्थ सर्विसेज की डायरेक्टर बिजोय अमदी एडिशनल फूड सेफ्टी कमिश्नर डॉक्टर एस मामा याउना सिटी पुलिस ओसी अमदी बाजार यूनिट की कमांडो की ओसी याउना गोडाउन अदु चेक तौबदा मतम हेलबा हई मही कया लेरंब थेंगनखिबनी गोडाउन अदुदा लेरंबा यामलबा तोंगान तोंगानबा हई मही मखल सिंग लोकथोकलगा मांगहलगनी हाइरे मियामना हई मही लेबा मतमदा चेक्सिनबगा लोइनाना मतम हेलबा पोटला हाइबदु मुन्ने येंगसिनबियु हाइना डिपार्टमेंट की मियोयसिंगना फोंदोरकले PDS की पोटलम प्रजासिंगदा निंगथिने योगदबगी वाकत लेरिंगे चेरक असिदा ngasi थांगमैबन केंद्र की वार्ड नंबर 1 दा लोकल MLA KH जोय किसन सरुक यादुना केरोसिन लीटर अनि अनि यंथोखरे ngasi यंथोखिबा केरोसिन अदु था खुदिंगी गवर्नमेंट न पिरकपा केरोसिन कोटा की मथक्ता MLA मसागे कोटा दगी मियामदा फंगहनबनी केरोसिन यंथोकपा अदुगा मरी लेनाना MLA जोय किसन न मियामना LPG फंगदबगी अवाबना केरोसिन सिजिनबदा कोनबा ngamdrabadi mahak masada hakthengna पाउ पीबीयू वातनबा केरोसिन पीगनी फोंदोखे PDS के आइटम से मरांग काइना फंगली है पोचे अकोइना थबक ओना ओंथोंसबनी वन खुदिंगी निंतिगी टर्न नायरेगा अकोइ थांगबनगी मियाम सिंगसिदा अकोइना केरोसिन फंगदब होनगनी अदुगा कनागुंबा इमुंग अमना माना LPG गैस थोंबा ngamdaba लेरबा केरोसिन दा डिपेंड तौरबा अकोइगी मागी फंगफम थोप चाथुंगदो मदुन कोनदब लेरगदी अइंगोंदा डायरेक्ट अप्लाई तौबिरगा मागी अहेनबा केरोसिन कोटा पियु हाबे मतमदा अइना अइगी MLA गी कोटा दगी तोंगान मागी केरोसिन पीनबगी अइ थौरांग लेजे कनागुमी अमना करिगुंबा केरोसिन अहेनबा दरकार लेरगसु अइंगोंदा डायरेक्ट अप्लाई तौबिबा यागन शांति पामजबा लमदम असिकी जाति कांगलुप सिंगी मरक्ता नुंगसिनदनबा हु कामसिलिबा मियोय सिंग अचुंबा लंबीदा लाखनबा अखोय पुन्ना होनमिनसी हाइना UCM गी प्रेसिडेंट वाइनबा चंद्रना निपको गी 13 सुबा मपोक कोमन थौरमदा फोंदोखरे मणिपुर प्रेस क्लब ता पांगथोकपा थौरम अदुदा फ्रीडम गी एडिटर RK रणेंद्रजीत निपको गी प्रेसिडेंट सुनील कराम प्रेसिडेंट BM याइमा इमोम गी प्रेसिडेंट L खुपलर कोमना मरुइबा मियोय सिंग ओइना सरुक याखे वांगांग खिबसिंगना फोंदोकना खिबदा ngasi gi tangdu leitadraba lamdam asida civil organization singi chawraba thaudang lei कांगलुप खुदिंगमकी सिविल ऑर्गेनाइजेशन सिंगना मणिपुर इमागी मचानी हाइबसी कैदौनुंगदा काउथोकलोइदबनी हाइबा वाफम सिंग फोंदोकनखि UCM गी प्रेसिडेंट नबु कुमार ना हाइखिबदा चिंगतम खाइदोक्तुना अखोय मसेल नुंगसिनदनबा होनरिबा सिंगदगी मियामना चेक्सनबियो अचौबा कांगलुप सिंगना अपिकपा कांगलुप सिंगबो योटसिनबा होनबगी महत्ता जाति खुदिंगमकी कल्चर अमदी आइडेंटिटी योखतमिनासी हाइखे हेना चौबा अपिकपा कया खुजावी मी मसिंदा हायरसु सुनदगी लिसिंग भाजी बकामु कयाक याव कामु सिंगसी मरता एखोगी पादमली मिसिंग यामबा यामदबा इना कुमलायबा अमदि लम चाव पिप खाइदना कामु सिंग असिगी मरता अमना अमदगी मरता थमनबम थोक बेबा अमना अमम द पिनबम थोक रेस्पेक्ट थमनरका द सिचाना हिमिलबदु नि अकोला हाइजेनिक पाजबदी थांगमैबन युमनाम लेकाय द लेबा चाइल्ड वेलफेयर कमिटी होम द लेबा नुपी मचा अनि चेंथोरक्तुना क्वाकैथेल गानापी खोंग मपाल द लेबा मैरा पाइबी अपुनबा नुपी लुक की मियोय सिंगदा खुदसिनरकपदगी नुपी मचा अमदी हयेंग पुलिस ता खुदसिनरगनी हाइरे नुपी मचा अनि अदुदी मोइरांगथेम ओंबी जयलक्ष्मी देवी चही 13 मपुरोइबा मोइरांगथेम मोना संगाइप्रो ममांग लेकाय अमदी सिकमाइदगी चही 3 तंगाइरिबी थोइबीनी हाइरे ngasi मैरा पाइबी सिंगना सोशल वेलफेयर क्लब जयलक्ष्मी गलोइना पाउगी मिफम अमा पांगथोखे पाउगी मिफम अदुदा नुपी मचा असिना फुंगदोरकपदा होम असिदा पुबा थांबा ngamloidaba थबक कया तौहनबदगी वामनदुना चेंथोरकपनि हाइखे महाक लुहोंगबा इकुइ कुइद्रिङैदा साइकियाट्रिक नारे हाइजेंदुना मकुबोक बिजेन गलोइना मियोय खरना रिम्स के साइकियाट्रिक डिपार्टमेंट ता थमलब मतुंग होम असिदा नुमित मरी मंगानी लेरगा लौबा लाकनी हाइरमी अदुबु ngasi फावबा करिगुंबा वाफम अमता फुंगदोरकते होम असिदा लेबा मतमदा मियोय निफुगी थबा इंखांग का हेना सुहनबदगी लैबा ngamdaduna चेंथोरकपनि फोंदोखे लुप की जनरल सेक्रेटरी शांति लैमना नुपी मचा असि हौखिबा तांग मापंदा एडवोकेट प्रेमलताना क्वाकैथेलदा चटपा थेंगनबदगी लैकाय अदुगी युम अमदा थमलबा मतुंग लुप असिदा सिनरकपने ngasi फावबा होमगी मियोय अमतना हंगबा लाक्तबा असि यामना लाइबक थीबने मतुंगदा असिगुंबा थबक असि तौबिगनु नुपी मचा असि हयेंग पुलिस ता खुदसिनरगनी फोंदोखे
Mahusana ning tambagi ihau leiba leibak amada loilam mapugi maikaidagi madu thingnanaba amasung namthanaba hotnaba masana tabani haina aina thingkraba lalholub RPF ki Secretary Publicity Robin Kumanna thokpa cherolamana haire ning tam ihau namthanabagi thawong asi maikai anidagi tawbayai madudi lanmina miyam kinaba ot neiba aduga amuk cheng chak yenba phirol yenba luna tawsinabagi mawongda lemna layeng biba atopa amana ihauda sokadaba miyamda phajana uhanba lalongni ahan bagi asi miyamna thengnaduna laklaba irai laina khangba thawongni adubu ani shubagi asidi miyamda chamamnaba pokhanba thawongni ihauda sokadaba miyamda phajana uhanba lalonggi matangda macha khaina palladuna ahan bada kanglupki irang thokhanba ani shubada drug pizaba ahum subada drug pizabana HIV positive oiraktuna atai India gi state singda sandorakani kibana serin sadu amuk longthoklaga sanabagi pot jai pisanduna sanabagi ihauda thawai yaholi mari subada VDF amasung police ngamliba makai lawduna ningtam ihau yaujadaba nongmai paiba pamba inkhalakliba naha kaya lemna leirabadi lalhauba recruit tawkragani haiduna BDF amasung police constable masing yamna khanba asi home gi policy ne manga subada khunai asida lairik hainana bohana bada career gi da ohenba leibak amasung miyambu nungsiba kathokpa yaudana masha matomta gi oiba lairik khutamda thawai yahona bohonai taruk subada sel khara khara paiba naha thikadar ngamnamak ohenba taret subada khunai gi thokdok wathok sing kanna thengnanaba honariba maira paibi pumba machet thugaiba Nepal subada nongpok thong hangba haibasida tawgadoriba free trade asi lisingamaga chamapan marfudrani thoigi matungda USSR kaikhraba matung India na nongpok lomda onsinduna Asian gi lam taraga bilateral agreement kaya thamkhi agreement khudingi maningda terrorist thengnaba haibasimadi yaudaba leitre haibatai mapal subada mapanda taba Manipuri Burma Manipuri Bangladesh Delhi na luna taw haibagi instruction leiragani khangba yaribadi awang nongpoki yumlon naba foreign gi lamda leiriba Manipuri singna lalhobagi mateng pangani haibasi khanglabadi Delhi bandit singna phajanbaga honarakpayai madugi ahanba khongthang hauzik haure haibasi state ki head singna leibak sing asida chatuna mari saganaba lamdam asida tariba Manipuri singda wahai kaya ngangsilakliba asina taklabani Delhi bandit singna Manipur bu namduna lawsin khibaga makhoigi makhada matam sangna thamba yanaba amasung miyamna haurakliba ningtam asibusu namthanaba honabada natana pambai kaya sizinaraba asina Manipur gi phurup asi malemgi laimaidagi mutkragani hairi Comrade Satin Kumar na iba hism irabot his socio-political movement koba lairik ama ngasi irabot bhaban da phongkre thawramadda hanagi MLA N Mangi CPI gi luchingba KH Santa Manipur Sahitya Parishad Imphal gi President Professor E Dinamani Kholaw gi editor KH Surchan na athoiba mithunglen sing oina sarugya khe lairik phongba gi thawram aduga mari leinana N Mangi na irabot asi lamdam asida poklamdrabadi ngasi gi Manipur asi leramdaba yai haikhe 1846 ta 96 ta janeta irabo pondrebadi Manipur de konum leramloi Manipur de assembly leramloi bagai lemna dominate tawangani bharat ki 500 chedul le khoi lo jawramoi atu mokna irabo communist ke lusing badate party khudi ma ke lusing bani samaj sigi maitrum kaya panbani pakna Ipsagi Taramanga Suba Foundation Day Gamari Lenana Mongsangai Daleba Children Home da Chanana Bopotlam Sing Mateng Pikre Thawramasida Lobasigi President E Johnson All Manipur Senior Citizen Welfare Association gi President B Sanamacha Sarmasu Sarugyaki E Johnson na Home Asigi Damak Makhatana Kari Mateng Pangba Yabage Haibadu Yengani Amaromda Hayeng Kauriba Ban Asi Ipsagi Foundation Day Gamari Lenaba Singdi Komthokpiu Haidi Hayeng asi khoigi International Peace and Social Advancement ipsagi tarabang mangarak suba Foundation Day gi thoram koi pangthuk chegani aru hayeng asi koi yeithokpa yadaba khoigi numit asi akakna bu oibani na hayeng mawis na kawiriba ban asida khoigi thoram pangthokpada akaiba amadi koi apan bibi gano haidana aduga koi pangthokpa sisu yaragadi kumthok pinana ba haidana aina ipsagi mu sinjaraga
अपील तौजरी Voluntary Education Development Social and Cultural Organization gi chahi kunmanga mapung pharak pagi Silver Jubilee Thoram Khangabok Part 1 da leiba Lala Sarma Mandopta pangthokre Thoram asida hanagi Finance Minister Oiramba Chongkhokai Dongel YK College ki Principal L Ibungohal Organization gi President KH Akoisana Susarukya ke Thoram asiga mari leinana souvenir ama puthokpaga loinana sanaba khotnaba amadi mahai masingda mithoi mihelak pasingda manapi duna ikai khumnaki Manipur Headline Foundation Uripok Achom Lekai na sinduna tha taruki artistic textiles ki design amasung development project ki manung da sakhiba potlam singi marketing impact survey amasung test market pangthokre Thauramasida Assistant Director Handicraft D Roli Bharaisim Councillor Pranesori Designer RK Dinesana Susarukya Ngasi ayok Churazanpur gi ke Salbung Cemetery manakta car amaga thingzinabada motorcycle tonglakpa ani leikhidre Joint Committee on ILP Manipur na Hairok ki Postal Club ka khutsam naduna ILP gi maramda miyam bhap taminaba mifam ama Hairok kaithel da pangthokre Thauramasida ILP gi Coordinator Mutum Churamani KH Ratan Somurendro Thokchom amadi Advocate Arjun Su Sarukyake Amada Mayai Loisangi Deputy Secretary Drive Committee Oirambi Khangenbam Ongbi Memchana Lekidabada Amada na awaba phongdokre Hauzik sanabagi Paulo Birasi Top ki PC ground da ngasi dagi taramari raksuba mini state level handball tournament hodokre ngasi sana ki banupa macha gi match da YLK na PC bu goal tarataruk Nepal da nupi macha gi da LWYC na citizen bu goal Nepal amada nupa macha gi da citizen bu LWYC na kunmari tarahumdoi da thoikre Bishnupur mini stadium the DSA Bishnupur na sinduna jathariba YTS Kumar Memorial First Division Football League ki ngasi sanaki ba match da ZDC Thinungai FC Moirang na maithiba pikre match asi maithiba pikibaga loina na FC Moirang First Division gi winner oiduna Super Division da Super Division changkre Bishnupur District ki Moirang College Bishnupur District Table Tennis Association ne sinduna chatharakpa taruk suba State Open Ranking Table Tennis Tournament ki Sub Junior Girls Singles da Imphal West ki Monalisa na Thawbal gi Sunita bu maithiba pikre Thawbal gi Sarita na Bishnupur gi Jessica bu maithiba pikre Imphal East ki Binita na Thawbal gi Jenita bu maithiba pikre Hockey Manipur na sinduna Kuman Lampak Hockey Stadium da jathariba under 19 boys and girls state level hockey tournament ki ngasi sana kiba nupagi match da KHSC Khongman na CDO Thawbalbu goal kunmathoi sinoda maithiba pikre KHSC Khongman gi goal kunmathoi adu henthoiba amadi Heramani na goal taruk Mairaba amadi Jinjin na goal mari aduga Bikram na goal ama chanduna tauna mai pakre amaramda KHSC Khongman amadi LYC sanakiba loihogdaba match adu amuk sanakre maduda KHSC na goal ama chanduna goal ahum da draw chatkre group B gi oina KHSC na winner oikre aduga group A da Amha Moirang na winner oikrabane ngasi sanakiba nupi gi match da Farm Manipur na Sio Singjamaibu goal tarahumdoi sinoda maithiba pikre Shiogi goal singadu Saritana goal Nepal Loibi amadi gi Tarani na goal ani aduga Vidya Lakshmi na goal ama chanduna mai pakhibani Sahitya Academy amasung Lekol na sinduna Image of Manipuri Women Activities in the Contemporary Manipuri Literature haiba thauram ama pangtokre thauram adu da Sahitya Academy Kolkata gi Officer in Charge Gautam Pal Lekol gi Vice President Professor N Aruna Sarugya ke thauram gi sarukama oina CH Silaramani na moderator oiduna Literacy Forum haudoke drama da Sangita fiction da Santibala amadi poetry dana W Kumari Januna paper pathoki Professor Arunana State asida thokliba thokdok wathok kayada lamdam asigi nupi singna achauba thodang yari sahitya gi lamdasu nupi singna henna thodang yahaningi phongdoki Sog Lissingamaga Jamapan Marfudra the Gi Lissingamaga Jamapan Marfudra Mari Power the Tokiba Naga Kukigi ethnic class da Sikiba Mioi Jamapan Adubuning Singduna Black Degi Thoram Kangpokpi the Pangtokre Kangpokpi
टाउन कमिटी न सिंधुना पांगथोकपा थौरम अदुदा कुकी एनपी की VP हौजाखोप लुफो होम सेक्रेटरी कंबोय कमिटी की हौखुलुन चोंगबोय सुसरुग याखे युमथोंग कयादा अमुब फिराल थेतुना मोदबुंग बाजार अमदी कांगपोकपी बाजार दा लेबा दुकान सिंग थोंग लोंदना मियामदा थौरम अदुदा सरुग याखे थौरम असी सोक लिसिंग अमगा चमापन मरफुद्रा मंगादगी पांगथोकपा हौखिबने एथनिक क्लास अदुदा खुल चहुमगी मथक्ता खुंताक लान सीबगा लोइनाना युम लाख अमरोम अमांग अता थोखे हौजाखोप लुफोना थौडोक असिगी वारोइसिन भारत सरकार मणिपुर सरकार अमदी NSCN IM ना लोइशिनगदबनी हाइकी अदुबु हौजे भारत सरकार ना NSCN IM गा शांतिगी वारी सानादुना लेरे हाइके अमरोमदा KSDC की जनरल सेक्रेटरी के गांगते ना थौडोक असि कुकी जाति बुक प्रोटेक्शन पीदबगिनी भारत सरकार ना वारोइसिन पुरक्तबगी कुकी स्टेट डिमांड की खोंजंग लाकपनी हाइके जापान सिंह हिरोशिमा गुम्बा नागासाकी की थोदो मोइन ऑब्जर्व तो सुमाई लेबसे एथनिक क्लास है सिदा फत्ते करिसु करिसरा बेनिफिट बुथुकते अदुना सिगुम्बा थोदो से मुक रिपीट तौदन नगाय से ऑब्जर्व तो इस फाउसी पी दबगी प्रोजेक्ट से कुकी स्टेट डिमांड चोंथोक इंडिया गवर्नमेंट जस्टिस पी दे कोई द पी दे अदो योने बॉम्बे के होटल में ब्लास्ट हो गई फांसी तौरे कोई 900 बोर्ड 900 सिबदो ngasi pausu kari mata su justice leite ado rede kuki bacha sing se india mi natra ado amadi lai अरोइबदा मरोइबा पाउ अमुकन पिजरी नगामपाल दबोम पोखाय बदा मियोय निपाल सिरे तरा सोकले लमदम मसी चौखट हनन बोहना बदा सरकार अमदी मियाम की चपचाब थौदांग लई हाइना मणिपुर की गवर्नर अश्विनी कुमार न फोंदोखरे अमदी चाइना न मणिपुर के चौखट थौरांग की थबक पाइखट बदा चाउना मतेंग पांगे हाइना थाजब पिरखले ngasi yoinadi पाउ मिटिंग ताबिरी बसिंग बोमकन खुरमजरी